ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯧꯔ ꯍꯤꯡꯆꯥꯕꯤꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯥꯡꯀꯛꯅꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯒꯤꯔ ꯍꯦꯂꯤꯜ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯔꯧꯃꯥꯁꯨ ꯅꯣꯡꯃꯒꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯔꯛꯇꯨꯅ ꯈꯣꯡꯂꯩ ꯇꯞꯅ ꯈꯣꯡꯗꯣꯏ ꯍꯨꯟꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯉꯥꯡꯂꯩꯅꯕ ꯃꯁꯦꯛ ꯃꯉꯥꯜꯅ ꯂꯥꯏꯖꯊꯛꯇ ꯌꯩꯔꯔꯤ꯫ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕ ꯃꯍꯥꯛꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯍꯨꯝꯂꯛꯇꯨꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯍꯔꯥꯎꯅ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯏꯄꯥꯛꯇꯨꯗ ꯁꯥꯟꯅꯖꯔꯤ꯫ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯕꯣꯕꯣ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯊꯨꯅ ꯒꯥꯔꯤ ꯊꯧꯆꯤꯜꯂꯛꯂꯒ ꯁꯪꯒꯣꯏꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯠꯇꯨꯅ ꯈꯥꯝꯂꯗꯨꯅ ꯌꯨꯝꯒꯤ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯊꯨꯅ ꯍꯣꯡꯂꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯌꯨꯝ ꯑꯗꯨ ꯅꯨꯄꯥ ꯌꯨꯝꯕꯥꯟ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩ꯫ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯉꯁꯥꯏ ꯃꯣꯏꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯆꯥꯏꯔꯝꯕ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯣꯕꯣ ꯅꯨꯄꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯁꯤꯟꯊꯥ ꯈꯨꯗꯤꯡꯃꯛ ꯍꯩ꯫ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗ ꯕꯣꯕꯣꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯆꯦ ꯂꯩꯃꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯄꯥꯏꯔꯛꯏ꯫ ꯂꯩꯃ ꯃꯄꯥꯟꯗꯒꯤ "ꯕꯣꯕꯣ, ꯕꯣꯕꯣ, ꯅꯣꯏꯕꯨ ꯊꯕꯛ ꯍꯟꯅꯔꯛꯂꯕꯣ?" ꯈꯨꯝꯂꯛꯄ ꯇꯥꯗꯕꯗꯨꯗ ꯂꯩꯃꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕꯣꯕꯣ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯪꯕꯨ ꯀꯣꯟ ꯐꯦꯡꯂꯤꯔꯣ?" "ꯍꯣꯏ ꯆꯦ, ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ, ꯑꯩ ꯂꯣꯏꯗꯣꯔꯦ꯫ ꯏꯆꯦꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ?" "ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯏꯪꯈꯣꯜꯗ ꯀꯨꯝꯗꯨꯅ ꯏꯟꯁꯥꯡ ꯍꯦꯛꯂꯨꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯣꯏꯗ ꯄꯤꯒꯦꯅ ꯂꯥꯛꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯔꯅ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯇꯣꯏꯕ?" "ꯆꯦ, ꯇꯥꯃꯣꯗꯤ ꯊꯦꯡꯉꯤꯗ, ꯄꯨꯡ 6-7 ꯇꯥꯏ." "ꯉꯁꯤꯗꯤ ꯅꯪꯁꯨ ꯈꯔ ꯉꯜꯂꯝꯃꯤ." "ꯍꯣꯏ ꯆꯦ, ꯉꯁꯤꯗꯤ ꯊꯥꯡꯖ ꯑꯣꯏꯕꯒꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯄꯅꯤ꯫ ꯏꯆꯦꯗꯤ ꯀꯩꯀꯩ ꯏꯟꯁꯥꯡ ꯄꯨꯔꯛꯂꯤꯅꯣ?" "ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯔꯒ ꯃꯣꯔꯣꯛ ꯈꯔꯒ ꯃꯥꯏꯔꯦꯟꯒ ꯄꯨꯔꯛꯄꯅꯤ." "ꯑꯗꯨ ꯏꯆꯦ, ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯅꯨꯄꯤ ꯑꯃꯇ ꯊꯤꯕꯤꯔꯁꯦꯃꯤ꯫ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯍꯜꯂꯛꯄꯒ ꯌꯨꯝꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝꯁꯦ ꯇꯧꯕꯗ ꯁꯤꯗꯣꯔꯤꯃꯤ꯫ ꯄꯥꯈꯪꯅꯦꯅ ꯅꯣꯡꯃꯇ ꯀꯣꯏꯕ ꯆꯠꯄ ꯀꯥꯏꯗꯣ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯑꯩꯅꯀꯣ ꯏ ꯀꯥꯔꯛꯇꯅ ꯀꯣꯛ ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯤ ꯄꯨꯁꯜꯂꯛꯀꯅꯤꯀꯣ, ꯋꯥ ꯌꯥꯝ ꯈꯪꯗ꯭ꯔꯗꯤ." "ꯍꯩ ꯑꯇꯣꯝꯕ, ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯑꯍꯟ ꯑꯉꯥꯡ ꯊꯛꯈꯥ ナꯏꯅ ꯇꯧꯁꯤ꯫ ꯅꯌꯥꯝꯕꯒꯤ ꯂꯣꯏꯕꯒ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯇꯧꯒꯗꯕꯅꯤ꯫ ꯅꯌꯥꯝꯕꯒꯤꯁꯦ ꯃꯇꯝ ꯍꯦꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯪ ꯆꯦ ꯌꯥꯏꯒ ꯑꯩꯒꯅꯁꯨ ꯀꯟꯅ ꯊꯤꯔꯤꯕꯅꯤꯅꯦ." "ꯆꯦ, ꯑꯩꯈꯣই ꯆꯦ ꯌꯥꯏꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕ ꯅꯨꯄꯤꯗꯣ ꯀꯌꯥꯝ ꯑꯉꯥꯡꯅꯣ?" "ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ, ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯣ ꯅꯣꯏ ꯆꯦ ꯌꯥꯏ ꯍꯣꯏꯒ ꯈꯪꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤ, ꯌꯥꯝ ꯐꯩ ꯍꯥꯏꯅꯦ." "ꯍꯣꯏꯁꯦ, ꯑꯗꯣ ꯏꯆꯦ ꯂꯥꯛꯏꯉꯩꯗ ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯕꯤꯔꯝꯃꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ." "ꯍꯣꯏ ꯍꯣꯏ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯨꯒꯦ?" "ꯈꯪꯗꯦ, ꯏꯆꯦꯅ ꯑꯔꯩꯕ ꯑꯃꯇ ꯊꯣꯡꯂꯨ." ꯕꯣꯕꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯐꯃꯨꯡꯗ ꯆꯥꯏꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯍꯤꯞꯂꯒ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯆꯦꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯅꯁꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯆꯦꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯗ ꯕꯣꯕꯣꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ "ꯅꯍꯥꯟ ꯏꯆꯦꯅ ꯆꯦꯡ ꯈꯞꯂꯝꯕꯗꯨꯁꯨ ꯂꯣꯏꯗꯣꯔꯦ, ꯍꯌꯦꯡ ꯂꯥꯛꯑꯒ ꯑꯝꯇ ꯈꯞꯄꯤꯔꯝꯃꯨ." "ꯍꯣꯏ ꯍꯣꯏ, ꯈꯞꯁꯤ꯫ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯗꯨꯁꯨ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ꯫ ꯃꯥꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗꯒꯤꯗꯤ ꯈꯔ ꯅꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ, ꯉꯝꯅ ꯉꯝꯅꯕ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ, ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯚꯥꯏꯁꯨ ꯍꯜꯂꯛꯂꯕꯅꯤ, ꯐꯖꯅ ꯂꯩꯔꯣꯀꯣ, ꯂꯥꯏꯗꯨꯛꯀꯗꯣ ꯊꯥꯗꯣꯛꯑꯣ." "ꯍꯣꯏ ꯆꯦ." ꯂꯩꯃꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯥꯅ ꯈꯔ ꯅꯛꯅ ꯌꯨꯝ ꯄꯥꯟꯕꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯕꯣꯕꯣꯁꯨ ꯃꯆꯦ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯖꯣꯖꯥ ꯖꯣꯖꯥ ꯇꯧꯗꯦ, ꯒ꯭ꯌꯥꯟ ꯇꯥꯏ, ꯋꯥꯈꯜ ꯂꯩ꯫ ꯂꯥꯏꯗꯨꯛ ꯊꯥꯕ ꯑꯗꯨꯗꯗꯤ ꯈꯨꯗꯩꯒ ꯁꯦꯠꯂꯒ ꯐꯖꯅ ꯇꯧꯖꯩ꯫ ꯂꯣꯏꯔꯒ ꯇꯤꯚꯤ ꯊꯥꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯥꯟꯁꯨ ꯒꯦꯠꯇꯣ ꯍꯥꯡꯂꯗꯨꯅ ꯒꯥꯔꯤ ꯑꯆꯧꯕꯗ ꯊꯧꯁꯤꯜꯂꯛꯏ꯫ ꯒꯦꯔꯦꯖꯇ ꯒꯥꯔꯤꯗꯨ ꯏꯟꯁꯤꯜꯂꯝꯂꯒ ꯒꯥꯔꯤꯗꯒꯤ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯕꯣꯕꯣꯁꯨ ꯃꯌꯥꯝꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯃꯥꯁꯨ ꯇꯤꯚꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯇꯥꯃꯣ, ꯉꯁꯤ ꯊꯦꯡꯉꯤꯅ?" ꯊꯦꯡꯉꯤ꯫
ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯗ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯁꯦ ꯑꯆꯥꯄꯣꯠꯅꯤ ꯏꯟꯁꯥꯡꯁꯨ ꯈꯔ ꯌꯥꯎꯔꯛꯄꯅꯤ ꯆꯥꯛꯈꯨꯝꯗ ꯊꯝꯂꯨꯔꯣ ꯇꯥꯃꯣ ꯏꯟꯁꯥꯡꯗꯤ ꯀꯩꯗꯧꯕꯩ ꯂꯩꯔꯤꯅꯣ ꯏꯆꯦꯅꯁꯨ ꯑꯗꯨꯝ ꯄꯤꯔꯛꯏ ꯈꯪꯂꯤꯗꯨꯕꯣ ꯍꯣꯏꯅꯦ ꯏꯆꯦꯗꯅ ꯑꯗꯨꯝ ꯊꯤꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯂꯒꯦ ꯋꯥꯕꯗ ꯂꯣꯏꯔꯦ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯣꯏ ꯑꯗꯨ ꯇꯥꯃꯣ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯕꯗꯤ ꯐꯔꯕꯅꯤ ꯏꯪꯒꯤꯠ ꯏꯔꯥꯡꯁꯨ ꯈꯔ ꯈꯪꯅꯁꯦ ꯑꯩꯁꯨ ꯋꯥꯔꯦꯕ ꯌꯥꯔꯦ ꯋꯥꯊꯤꯗꯨ ꯇꯧꯂꯨ ꯁꯣꯝꯗ ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ ꯇꯥꯅꯤꯡꯗꯦꯀꯣ ꯁꯥꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯥꯟ ꯕꯣꯕꯣꯒꯤ ꯃꯌꯥꯝꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯨꯄꯤ ꯊꯤꯌꯣ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯆꯥ ꯄꯥꯈꯪ ꯐꯥꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯌꯣ ꯌꯥꯗ꯭ꯔꯤꯕꯅꯤ ꯁꯥꯟ ꯈꯔ ꯂꯤꯖꯔꯁꯨ ꯗ꯭ꯔꯦꯁ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗꯗꯤ ꯃꯑꯣꯡ ꯇꯥꯏ ꯑꯗꯨꯝ ꯋꯥꯡ ꯆꯥꯎꯕꯅꯤꯅ ꯃꯥꯒꯤ ꯆꯍꯤ ꯍꯧꯖꯤꯛ ꯁꯨꯔꯕꯗ 34-35 ꯃꯨꯛ ꯍꯥꯏꯔꯝꯂꯅꯤ ꯃꯤꯗꯤ ꯂꯤꯔꯒ ꯑꯁꯨꯝ ꯊꯤꯁꯜꯂꯛꯏ ꯍꯥꯏ ꯑꯗꯨꯒ ꯃꯥꯗꯤ ꯑꯁꯨꯝ ꯐꯖꯔꯛꯄ ꯑꯣꯏꯅ ꯇꯧꯔꯤ ꯂꯦꯝꯂꯩ ꯉꯥ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ ꯁꯥꯟ ꯐꯤꯔꯣꯜ ꯍꯣꯡꯂꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯕꯣꯕꯣꯁꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯐꯝꯂꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯅꯪꯕꯨ ꯑꯩ ꯉꯥꯏꯔ ꯂꯩꯇ꯭ꯔꯁꯨ ꯆꯥꯕꯗ ꯍꯧꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯇꯥꯃꯣ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯑꯗꯣ ꯏꯆꯦ ꯂꯥꯛꯑꯝꯕꯅꯤ ꯏꯆꯦꯗꯤ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯕ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯝꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯇꯥꯃꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈꯤꯗꯣꯏꯅꯣ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯀꯩꯅꯣ ꯗꯥꯏꯔꯦꯛ ꯍꯥꯏꯗꯨꯕ ꯈꯪꯗꯕꯁꯤꯕꯣ ꯇꯥꯃꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯐꯥꯎꯕ ꯃꯆꯥ ꯂꯩꯕ ꯌꯥꯎꯈ꯭ꯔꯦ ꯇꯥꯃꯣ ꯍꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯃꯧꯕꯨ ꯐꯪꯕ ꯌꯥꯎꯅꯔꯝꯃꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯦ ꯇꯥꯏꯡꯗꯦꯀꯣ ꯆꯥꯛ ꯉꯥꯏꯍꯥꯛ ꯆꯥꯕꯁꯤꯗ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯉꯥꯡꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎ ꯍꯟꯗꯛꯇꯤ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕꯅꯤ ꯑꯦ ꯀꯔꯤꯅꯣ ꯀꯨꯏꯔꯔꯣꯏ ꯍꯥꯏꯁꯤꯅ ꯍꯣ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯅꯨꯄꯤ ꯊꯤꯕꯤꯔꯅꯤꯌꯦ ꯅꯨꯄꯤ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗ ꯇꯥꯃꯣ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯤ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯇꯥꯃꯣꯁꯦ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯁꯥꯟ ꯂꯥꯎꯈꯠꯂꯛꯏ ꯌꯥꯔꯦ ꯆꯠꯂꯣꯍꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯆꯩ ꯆꯥꯅꯤ ꯉꯥꯏꯍꯥꯛꯇ ꯆꯥꯛ ꯆꯥꯕꯁꯤꯗ ꯆꯥꯐꯝꯒ ꯈꯪꯗꯦꯃꯤ ꯁꯥꯟ ꯆꯥꯛꯇꯣ ꯍꯥꯊꯨ ꯆꯥꯔꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯂꯒ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯈꯤ ꯕꯣꯕꯣꯁꯨ ꯃꯥꯒꯤ ꯋꯥ ꯍꯥꯏꯐꯝ ꯊꯣꯛꯄꯗ ꯍꯥꯏꯔꯤ ꯇꯥꯃꯣꯅ ꯊꯤꯕ ꯇꯜꯂꯒꯅ ꯑꯩ ꯍꯥꯟꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯇꯣꯏꯕ ꯁꯥꯟ ꯕꯣꯕꯣꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯔꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪ ꯅꯨꯄꯤ ꯀꯌꯥꯝ ꯊꯤꯅꯤꯡꯉꯦ ꯑꯩ ꯐꯥꯎꯕ ꯊꯤꯕ ꯇꯟꯗꯅ ꯂꯩꯔꯀꯥꯟꯁꯤꯗ ꯊꯤꯕꯩ ꯇꯟꯕꯩ ꯑꯣꯏꯔꯝꯃꯣꯏꯗ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯣꯝꯗꯅ ꯂꯩꯃꯁꯨ ꯆꯥꯛ ꯊꯣꯡꯂꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯂꯣꯏꯔꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪꯕꯨ ꯉꯁꯥꯏ ꯌꯨꯝꯗ ꯆꯪꯂꯨꯕ꯭ꯔꯣ ꯆꯪꯂꯨꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯁꯥꯟꯗꯤ ꯎꯅꯔꯛꯄ꯭ꯔꯥ ꯃꯥꯗꯤ ꯎꯅꯔꯛꯇꯦ ꯕꯣꯕꯣꯗ ꯍꯥꯏꯔꯝꯕꯅꯤ ꯕꯣꯕꯣꯗ ꯍꯥꯏꯕꯅ ꯑꯣꯏꯔꯣꯏꯅꯦ ꯁꯥꯟ ꯃꯁꯥꯗ ꯍꯥꯏꯒꯗꯕ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯁꯥꯅ ꯄꯨꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯕꯗꯤ ꯈꯔ ꯐꯩꯗꯅ ꯅꯨꯄꯥꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯕꯨ ꯀꯌꯥꯝ ꯐꯗꯣꯔꯤꯒꯦ ꯁꯥꯟꯁꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯅ ꯌꯥꯔꯕꯅꯤ ꯇꯥꯃꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯊꯤꯔꯨꯔꯗꯤ ꯍꯦꯛꯇ ꯐꯪꯗꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒ ꯂꯦꯡꯃꯥꯟꯅꯕ ꯅꯨꯄꯤꯗꯤ ꯑꯃꯠꯇꯁꯨ ꯂꯩꯔꯔꯣꯏ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯅ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯁꯥꯟꯗ ꯄꯤꯅꯕ ꯍꯥꯏꯅꯔꯤꯕ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯅꯨꯄꯤꯗꯣ ꯀꯌꯥꯝ ꯑꯍꯟꯅꯣ ꯑꯉꯥꯡꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯐꯩꯗꯅ ꯍꯣꯏ ꯑꯗꯨ ꯇꯥꯃꯣ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯒꯦ ꯍꯣꯏ ꯇꯧꯔꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯛꯑꯣ ꯂꯩꯃꯅ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯔꯤꯛꯇ ꯐꯣꯟ ꯇꯧꯏ ꯂꯥꯏꯔꯤꯛꯁꯨ ꯔꯤꯡ ꯆꯠꯄꯒ ꯐꯣꯟ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯆꯦ ꯍꯜꯂꯣ ꯌꯥꯏ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯆꯦ ꯑꯩꯔꯣ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤꯌꯦ ꯏꯆꯦꯗꯤ ꯆꯥꯔꯕꯣ ꯑꯣ ꯑꯩꯗꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯜꯂꯛꯄ ꯑꯗꯨꯅ ꯊꯣꯡꯂꯤ ꯂꯣꯏꯗꯣꯔꯦ ꯑꯗꯨ ꯆꯦ ꯀꯩ ꯂꯩꯔꯒꯦ ꯆꯦꯅ ꯐꯣꯟ ꯇꯧꯔꯛꯂꯤꯗꯤ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯔꯦ ꯀꯣꯛꯈꯥꯏꯔꯣꯅꯦ ꯁꯨꯝ ꯀꯣꯏꯔꯒ ꯂꯩ ꯄꯣꯏꯟꯇ ꯂꯥꯛꯑꯣ ꯌꯥꯏ ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯣ ꯑꯗꯨꯒꯤꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯅꯨꯄꯤꯗꯣ ꯃꯃꯥꯅ ꯍꯥꯏꯕꯗ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯌꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯅꯦ ꯑꯩꯁꯨ ꯎꯗ꯭ꯔꯤ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯝ ꯑꯉꯥꯡꯅꯣ ꯏꯇꯩ
ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯌꯦ ꯅꯪꯕꯨ ꯐꯖꯅ ꯍꯪꯗꯧ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯃꯗꯨꯒꯤꯗꯤ ꯀꯣꯟꯅ ꯍꯪꯂꯁꯨ ꯌꯥꯏꯌꯦ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯤꯌꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯪꯅꯕ ꯂꯩꯔꯝꯃꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ ꯑꯃꯨꯛ ꯃꯣꯏꯗ ꯑꯩꯅ ꯍꯪꯕꯗ ꯑꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯔꯤ ꯑꯗꯣ ꯏꯆꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯄꯥꯝꯂꯛꯀꯗ꯭ꯔꯅꯦ ꯄꯥꯝꯖꯅꯤꯗ ꯍꯧꯖꯤꯛꯄꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯔꯤꯕ ꯃꯇꯝꯂꯣ ꯃꯥꯕꯣ ꯑꯗꯨ ꯏꯆꯦ ꯃꯥꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯝꯂꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯗꯨꯅ ꯁꯥꯟꯒꯤ ꯃꯆꯤꯟ ꯍꯥꯟꯅ ꯍꯪꯈꯤꯁꯦ ꯂꯩꯔꯝꯅꯤ ꯊꯥꯖꯗꯦꯗ ꯂꯩꯔꯒꯕꯨ ꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯣ ꯅꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯦꯅ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯂꯒ ꯅꯣꯏ ꯅꯇꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯐꯖꯅ ꯋꯥꯔꯤ ꯍꯧꯗꯣꯛꯂꯨꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯅꯨꯄꯤ ꯃꯃꯥꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯊꯕꯛꯇꯤ ꯄꯟꯊꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯩꯃ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯕ ꯃꯇꯨꯡ ꯂꯩꯃꯒ ꯃꯄꯨꯔꯣꯏꯕꯒ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯥꯟ ꯍꯣꯏꯗ ꯂꯥꯛꯂꯤ ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯟꯅ ꯇꯨꯝꯂꯕ꯭ꯔꯥꯅ ꯍꯪꯉꯨ ꯑꯃꯨꯛ ꯇꯨꯝꯂꯝꯂꯗꯤ ꯐꯔꯛ ꯇꯥꯅꯤ ꯍꯣꯏ ꯇꯥꯃꯣ ꯍꯪꯒꯦ ꯂꯩꯃꯁꯨ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯕꯣꯕꯣꯗ ꯀꯣꯜ ꯇꯧꯔꯤ ꯕꯣꯕꯣꯁꯨ ꯒꯦꯝ ꯁꯥꯟꯅꯔꯤꯕꯅꯤꯅ ꯑꯗꯨꯝ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯆꯦ ꯅꯣꯏꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯩ ꯅꯕꯥꯏꯒ ꯍꯧꯖꯤꯛ ꯂꯥꯛꯏꯌꯦ ꯍꯣꯏ ꯇꯨꯝꯗ꯭ꯔꯤꯌꯦ ꯆꯦ ꯂꯥꯛꯑꯣ ꯒꯦꯠ ꯂꯣꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯁꯥꯟꯗꯣ ꯇꯨꯝꯂꯝꯈꯤꯅꯨ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯆꯦ ꯂꯩꯃꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯕꯣꯕꯣꯁꯨ ꯁꯥꯟꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯁꯥꯟꯁꯨ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯇꯥꯃꯣ ꯏꯆꯦꯒ ꯏꯕꯥꯏꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯦ ꯃꯣꯏꯗꯤ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯈꯪꯗꯦ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯅ ꯍꯥꯏꯕꯅꯤ ꯀꯅꯥꯒꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯁ ꯌꯥꯝ ꯄꯦꯠꯂꯦ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯅꯔꯤꯉꯩꯗ ꯂꯩꯃꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯕꯣꯕꯣ ꯊꯣꯡ ꯍꯥꯡꯉꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯕꯣꯕꯣꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯏ ꯂꯩꯃꯒ ꯃꯄꯨꯔꯣꯏꯕꯒꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯂꯤ ꯆꯦ ꯏꯕꯥꯏ ꯂꯩꯔꯝꯃꯨ ꯑꯩ ꯖꯨꯁ ꯍꯩꯔꯛꯀꯦ ꯁꯥꯟꯗꯤ ꯊꯣꯛꯂꯛꯑꯅꯤ ꯏꯕꯥꯏ ꯁꯥꯟꯁꯨ ꯃꯆꯦꯒ ꯃꯕꯥꯏꯒꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯏꯒꯅ ꯊꯦꯡꯂꯀꯥꯟꯁꯤꯗ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯥꯟꯗ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯑꯒ ꯅꯪ ꯎꯅ ꯐꯪꯗꯣꯔꯤꯒꯦ ꯍꯣꯏꯁꯦ ꯑꯗꯨ ꯀꯩ ꯂꯩꯔꯒꯦꯕ ꯃꯔꯝ ꯂꯩꯗꯅ ꯂꯥꯛꯏꯅꯤ ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯆꯧꯕ ꯆꯦ ꯑꯩꯅ ꯀꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯦ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯊꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯑꯣꯏꯔꯦ ꯏꯆꯦ ꯍꯣꯏꯅ ꯂꯥꯛꯏꯁꯦ ꯃꯕꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯤꯒꯤꯅꯤ ꯍꯥꯏꯌꯨꯅꯦ ꯁꯥꯟ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯍꯥꯏꯌꯨ ꯏꯀꯥꯏꯔꯨꯅꯨ ꯑꯩꯈꯣꯏ ꯍꯥꯏꯕ ꯆꯠꯀꯦ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ ꯑꯁ ꯏꯕꯥꯏ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦꯗ ꯍꯩ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯑꯍꯟ ꯑꯣꯏꯔꯛꯑꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯣ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯨ ꯌꯨꯝꯁꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧ ꯇꯥꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯅꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯛꯂꯕꯅꯤ ꯁꯥꯟ ꯂꯩꯃꯒ ꯃꯕꯥꯏꯒꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯁꯨꯒꯠꯂꯒ ꯇꯥꯔꯤ ꯕꯣꯕꯣꯁꯨ ꯂꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯇꯥꯃꯣꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ ꯍꯥꯏꯁꯤꯅꯤ ꯏꯆꯦꯒꯤ ꯏꯕꯥꯏꯒꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯈꯜꯂꯨ ꯁꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗ ꯂꯩꯃꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯇꯧꯔꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯛꯄ ꯅꯨꯄꯤꯗ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯗꯨ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯒ ꯃꯣꯠ ꯆꯥꯟꯅꯔꯝꯗ꯭ꯔꯗꯤ ꯇꯜꯂꯤꯀꯣ ꯃꯣꯠ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯕꯨ ꯀꯩꯅꯣ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯆꯥꯟꯅꯔꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤꯀோ ꯍꯩ ꯇꯟꯕꯒ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯕꯣꯕꯣ ꯊꯣꯡꯒꯁꯦ ꯂꯣꯟꯁꯤꯜꯂꯣ ꯐꯖꯅ ꯂꯩꯃꯒ ꯃꯕꯥꯏꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯕꯣꯕꯣꯁꯨ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯂꯩꯃ ꯃꯌꯨꯝ ꯌꯧꯕꯒ ꯂꯥꯏꯔꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯆꯦ ꯀꯔꯤ ꯍꯥꯏꯔꯒꯦ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤꯟꯕꯅ ꯐꯔꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥꯅ ꯑꯇꯩ ꯑꯃ ꯏꯆꯥ ꯆꯥꯔꯣꯏ ꯑꯗꯨ ꯅꯪꯕꯨ ꯄꯥꯎꯒ ꯐꯥꯎꯅꯔꯕꯣ ꯐꯥꯎꯅꯔꯒꯦ ꯍꯧꯖꯤꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯩꯁꯨ
ꯂꯩꯃ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛꯁꯨ ꯇꯣꯝꯕꯤꯆꯥꯗ ꯀꯣꯜ ꯇꯧꯅꯕ ꯇꯧꯔꯤ꯫ ꯇꯣꯝꯕꯤꯆꯥꯁꯨ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟꯒ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯍꯟꯆꯤꯠ ꯂꯥꯡꯏ꯫ ꯇꯣꯝꯕꯤꯆꯥ: ꯁꯥꯈ꯭ꯔꯦ ꯀꯔꯤ ꯈꯨꯁꯥꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ꯫ ꯖꯤꯇꯦꯟꯅ ꯑꯃꯨꯛ: ꯑꯗꯨꯅꯤ ꯃꯃꯥ, ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗꯦ꯫ ꯃꯣꯏꯕꯥ, ꯑꯗꯨ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯃꯤ, ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯦꯂꯥꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯦ꯫ ꯀꯔꯤꯅꯣ ꯃꯃꯥ, ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯁꯤꯗꯤ? ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ, ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ? ꯅꯨꯄꯥꯗꯣ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯋꯦꯅ ꯍꯥꯏꯌꯦ, ꯈꯔꯗꯤ ꯑꯍꯟꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏ꯫ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯈꯪꯅꯔꯛꯏꯕ? ꯅꯨꯄꯥꯗꯨꯒꯤ ꯃꯆꯦꯗꯣ ꯑꯩꯒ ꯃꯔꯨꯞ ꯄꯨꯟꯐꯝꯗ ꯈꯪꯅꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯆꯦꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄꯗ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯄꯤꯅꯤꯡꯂꯕ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯌꯥꯝꯅ ꯂꯤꯡꯕ ꯏꯃꯨꯡꯅꯦꯃꯤ꯫ ꯍꯣꯏ, ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒ ꯋꯥ ꯇꯥꯟꯅꯕ ꯂꯣꯏꯔꯕꯅꯤ, ꯃꯣꯏꯅꯁꯨ ꯌꯥꯔꯛꯂꯦ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯁꯥꯒ ꯐꯠꯇꯕꯒ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯂꯩꯖꯍꯧꯔꯗꯤ ꯐꯩꯗꯅ꯫ ꯃꯕꯨꯡꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯇꯧꯔꯤꯕ ꯑꯃꯨꯛ? ꯃꯕꯨꯡꯅ ꯃꯕꯨꯡꯒꯤ ꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯅꯕ ꯇꯥꯔꯦꯗꯅ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯕꯣꯏꯁꯨ ꯃꯃꯥꯒꯤ ꯀꯣꯜ ꯂꯥꯛꯏꯅ ꯃꯄꯥꯟꯗ ꯄꯤꯕ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯂꯨꯍꯣꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯗ? ꯍꯩ, ꯅꯪꯅ ꯈꯪꯉꯣꯏꯅꯦ꯫ ꯏꯃꯥ ꯍꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ? ꯏꯃꯥ, ꯑꯩꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯁꯦ, ꯂꯥꯏꯔꯤꯛ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯍꯩꯃꯥ, ꯄꯥꯏꯍꯧ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯀꯩꯗꯧꯕꯩ ꯄꯥꯏꯗꯣꯏꯅꯣ? ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯣ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ, ꯅꯣꯏꯅꯦ ꯊꯣꯛꯃꯣꯛ ꯌꯥꯝ ꯇꯧꯅꯨꯀꯣ꯫ ꯌꯥꯔꯦ, ꯅꯪꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯊꯣꯛꯃꯣꯛ ꯅꯠꯇꯦꯀꯣ, ꯅꯆꯜꯒꯤ ꯐꯅꯕꯅꯤ꯫ ꯌꯥꯔꯦ, ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯄꯥ ꯌꯥꯎꯒꯅꯨ꯫ ꯃꯣꯏꯕꯥꯁꯨ ꯆꯪꯕꯤꯔꯣ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯆꯥ ꯂꯥꯏꯔꯤꯛꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯕꯣꯏꯗꯤ ꯃꯃꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯖꯤꯇꯦꯟꯁꯨ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ: ꯍꯜꯂꯣ ꯏꯆꯦ꯫ ꯍꯥꯎꯅꯦ, ꯅꯍꯥꯟ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕꯅꯤꯀꯣ? ꯃꯥꯅꯤ, ꯑꯗꯣ ꯏꯕꯦꯝꯃ, ꯐꯣꯟꯗ ꯍꯥꯏꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯍꯣꯏ ꯌꯥꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯂꯒꯦ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯂꯥꯏꯔꯤꯛ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯆꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯤꯛꯅ ꯀꯣꯜ ꯇꯧꯔꯒ ꯋꯥ ꯃꯈꯥ ꯇꯥꯅꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯕꯤꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯑꯦꯟꯖꯦꯂꯥꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ: ꯃꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯅꯣ? ꯃꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯌꯦ꯫ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯊꯝꯃꯨ, ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯥ, ꯀꯔꯤ ꯋꯥꯅꯣ? ꯅꯪꯁꯦ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤ꯫ ꯅꯨꯄꯥꯗꯣ ꯊꯕꯛ ꯑꯆꯧꯕ ꯇꯧꯋꯦꯅ ꯍꯥꯏ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ?